Kurumjari Government Job Explainer na mayam botaram oksari mayam na ingon da toina hangbirakpa wahang ama ngasi solve tawjage haina video si semjarakpani SSC GD 2024 gi re-exam tawgadra habagi mayam chamam nabam leiri asigi full details mayam da detail explanation ga loina update pijarage aduga anouba update oina SSC MTS amadi Havildar 2024 gi latest update laeko karam kandagi form thaba hogani SSC MTS amadi Havildar gi ju mayam da haijarage ngasi SSC MTS amadi Havildar gi post asi MTS gi onadi prelims tang tharaga khangadaba exam ni ko Havildar gi di physical yaugani SSC MTS gi di interview ji yaugde amadi mains yaugde ko prelims tang na multiple choice question tang na selection tawdini 10 pass gi thabak oidoini ko si SSC GD 2024 gi re-exam tawbagi SSC gi notification da thore hoji re-exam tawgadaba mafam singje kari no kari gi damakta tawgadino haibdo mayam da khangan jarage Manipur gi yaugde du khangalage SSC gi latest update ne ko sije technical reason gi maram oiraga SSC GD gi exam February 20 2024 dagina March 7 2024 da tawgiba SSC GD gi exam si mafam khara khak khangalaga re-exam tawgani habni ko mafam khara technical issue laibagi re-exam tawgani habni sida Manipur gi je yaugde hedo mayam na chamam naramgani ko sidi yauba re-exam tawgado mafam singta I mayam da haijage aduga sida re-exam tawgado sida annexer na notification gi makha tabda yauriba singje sida yauba mafam tanga de re-exam tawduje ko sida central region gi yaure northern region yaure akhoi Manipur gi di NER region ni ko northeastern region jida Dibrugarh Itanagar gatang yaure northeastern region atai mafam da yaudre ko northeastern region yaudra di Manipur gi je re-exam tawroi ko GD gi SSC GD gi 2024 gi re-exam tawgadra haibadu Manipur gi andi re-exam tawroi maram di notification de yaugde notification da palli dudi annexer da yauba annexer da mention tawba exam center sing tang re-examination tawgani habni ko re-examination tawbagi matam je 30 March 2024 da tawgani habni adubu Manipur gi region yaudamne na Manipur gi di re-exam taroroi hana thagraba exam do aduna dum valid oidoini ko aduga SSC GD 2022 gi su Manipur gi result si hojik pending da leiri release tawdri ko revise oiba anauba result oina thorakani siju re-exam tawroi ko hana gi thagriba mark to dagi num selection pirakani aduga hojik SSC MTS madi Havildar gi oina anauba notification ama lae adudi SSC Havildar amadi MTS ki post vacancy asigi hojik vacancy sing staff selection commission na khongbat ba hore ko adudi thabak se athu matam da laagani ko aduna sigiju thabak se lakpaga ai detail video explanation semjarake duga magi notification si karam matam da lakani hai matam da May gi date 7 da notification lakani ko notification lakpaga mayam da karam ba subject focus bigani haibduju mayam da khangan jage duga exam details selection process na singbasu mayam da loina matam sana khangan jarake adu SSC gi exam si di notification lakpa ngai rega prepare tawba taraga di selection je phangba wagani ko exam je aduki mati competition wange aduna lak sahi khudingi kaurada compulsory lagada ba exam ni aduna prepare to bi horo hojikti SSC gi exam sing gi preparation tawbagi mayam da materials laitaba taraga di sida WhatsApp numbers pijariba 8787625527 jida mayam na WhatsApp ki text message amam thabirau aduga apamba subject sing gi course complete course sing mayam da phanganjage aduga SSC gi complete PDF file oina mayam any SSC na loba exam sing gi complete PDF file se pambiraga su mayam WhatsApp number sida contact tobirau mayam gi damakta SSC gi mari lenaba any government so ki mari lenaba update sing matang sana matam sana pijarake mayam channel sibu support tobiu video sibu like to sambiramu channel sibu subscribe to sambiramu ngasi gi onadi matang sida video si tension jarake thank you